ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯆꯟꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯥꯏꯔꯖꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯇꯣꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯅꯦ, ꯑꯩꯕꯨ ꯊꯦꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯄꯟꯊꯥ ꯑꯣꯏꯕꯒꯤ ꯃꯤꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯒꯗꯕꯁꯨ ꯌꯥꯝꯅ ꯂꯩ꯫ ꯂꯣꯏꯔꯦ ꯃꯣꯏ ꯃꯄꯥ, ꯊꯤꯗꯣꯛꯆꯔꯛꯑꯒꯦ꯫" ꯂꯩꯃꯁꯨ ꯆꯥꯛ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯊꯤꯔꯤꯕ ꯆꯥꯛ ꯑꯁꯥꯕꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯥꯔꯝꯃꯤ꯫ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯃꯣꯏ ꯃꯄꯥ, ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯔꯧꯒꯦ?" "ꯌꯥꯔꯦ, ꯍꯥꯞꯄꯛꯑꯅꯨ ꯑꯣꯏ꯫" ꯇꯣꯂꯦꯟꯁꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯅ ꯇꯦꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯃꯈꯥ ꯊꯪꯕꯒꯤꯁꯤꯗ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯔꯨꯆꯣ ꯆꯠꯂꯣ." "ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯑꯩ ꯂꯧꯁꯤꯜꯂꯨꯔꯒꯦ꯫" ꯇꯣꯂꯦꯟꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯏ꯫ ꯇꯣꯂꯦꯟꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯜꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯄꯤꯁꯛꯀꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯤꯁꯛꯀꯤꯗꯤ ꯃꯤ 5-6 ꯊꯝꯗꯨꯅ ꯊꯕꯛ ꯁꯨꯍꯜꯂꯤ꯫ ꯇꯣꯂꯦꯟꯒꯤꯗꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯁꯨꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨ ꯇꯣꯂꯦꯟꯅ ꯗꯨꯀꯥꯟ ꯍꯥꯡꯕ ꯑꯗꯨ ꯎꯕꯗ ꯇꯣꯂꯦꯟꯒꯤ ꯗꯨꯀꯥꯟꯗ ꯂꯣꯏꯅ ꯆꯪꯅꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯇꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯄꯤꯁꯛꯅ ꯃꯊꯟꯇ ꯈꯜꯂꯤ, "ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯣꯂꯦꯟꯅ ꯆꯟꯕ ꯎꯄꯨ ꯀꯥꯡꯊꯣꯜꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯅ ꯂꯧꯅꯩ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯃꯁꯤꯒ ꯗꯨꯀꯥꯟ ꯊꯪꯅꯔꯨꯗꯅ꯫ ꯑꯩꯗꯤ ꯗꯨꯀꯥꯟ ꯑꯁꯤꯗꯗꯤ ꯀꯅꯥꯝꯇꯅ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯇ꯭ꯔꯦ." ꯄꯤꯁꯛꯀꯤꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕ ꯌꯥꯎꯕ ꯕꯤꯖꯣꯏꯅ ꯄꯤꯁꯛꯇ ꯌꯦꯡꯗꯨꯅ, "ꯇꯥ ꯄꯤꯁꯛ, ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯗ꯭ꯔꯤꯕꯁꯦ ꯊꯥ 2 ꯆꯞ ꯆꯥꯅ ꯁꯨꯔꯦ꯫ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯄꯤꯕꯤꯔꯣ꯫ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ꯫ ꯆꯦꯡ ꯂꯩꯍꯧꯗꯗꯅ ꯆꯔꯥ ꯍꯦꯜꯂꯒ ꯂꯥꯛꯏꯕꯅꯤ꯫ ꯍꯩ ꯕꯤꯖꯣꯏ, ꯑꯩꯅ ꯍꯦꯟꯅ ꯅꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯄꯤꯊꯣꯛꯅꯤꯡꯂꯤꯕꯅꯤ꯫ ꯌꯥꯗꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯈꯣꯏꯁꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯇꯥ ꯄꯤꯁꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯕ꯫ ꯆꯨꯝꯃꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯁꯨꯝ ꯇꯧꯔꯗꯤ ꯀꯪꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯇꯥ ꯄꯤꯁꯛꯅ ꯁꯦꯟ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯌꯦꯡꯖꯈ꯭ꯔꯒꯦ꯫ ꯍꯩ, ꯃꯇꯝ ꯈꯔꯒ ꯉꯥꯏꯔꯁꯤ, ꯑꯗꯨꯒ ꯅꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ." ꯑꯁꯨꯝꯅ ꯄꯤꯁꯛꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯦꯝꯂꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯃꯤꯒꯤ ꯑꯊꯨꯕꯒꯤ ꯀꯥꯡꯊꯣꯜ ꯑꯃ ꯆꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯂꯛꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯆꯥꯎꯔꯦꯜꯕꯨ ꯎꯕꯗ, "ꯑꯦ ꯃꯥꯃꯥ, ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯃꯥꯃꯕꯣ?" "ꯃꯥꯃꯁꯦ ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦꯍꯦ." "ꯑꯦ, ꯑꯩꯒ ꯎꯅꯗꯣꯏꯕꯨ ꯀꯩ ꯂꯩꯒꯦ ꯃꯥꯃꯥ?" "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯂꯨꯈꯣꯏꯈꯣꯏꯒꯤ ꯎꯄꯨ ꯑꯃ ꯅꯪꯅ ꯆꯜꯂꯦ ꯍꯥꯏꯅ ꯍꯥꯏ꯫ ꯃꯥꯃꯗꯤ ꯎꯗ꯭ꯔꯤꯅꯦꯍꯦ꯫ ꯅꯅꯦꯅ ꯍꯥꯏꯕꯗ ꯎꯄꯨꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤꯅꯦ꯫ ꯎꯄꯨꯗꯣ ꯍꯦꯛ ꯎꯔꯨꯕꯗꯒꯤꯅꯦ ꯅꯅꯦꯅ ꯑꯩꯉꯣꯟꯗ ꯂꯨꯈꯣꯏꯈꯣꯏꯒꯤ ꯎꯄꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯆꯟꯕꯤꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯅꯪ ꯃꯥꯃꯁꯦ ꯅꯅꯦꯒꯤ ꯅꯤꯡꯉꯥꯏꯗ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛꯁꯤꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯆꯤꯟꯗ꯭ꯔꯒꯗꯤ ꯅꯅꯦꯒꯤ ꯎꯄꯨ ꯑꯃꯇ ꯆꯜꯂꯨꯗꯅ꯫ ꯃꯥꯃꯥ, ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯒꯤ ꯄꯟꯊꯥ ꯑꯣꯏꯕꯅꯤꯅ ꯊꯕꯛꯁꯦ ꯈꯔ ꯆꯤꯜꯂꯦ꯫ ꯊꯕꯛꯁꯦ ꯈꯔ ꯍꯦꯛ ꯀꯣꯝꯃꯛꯄꯒ ꯃꯥꯃꯒꯤ ꯎꯄꯨꯗꯣ ꯑꯩ ꯆꯟꯖꯔꯒꯦ." "ꯍꯣꯏ, ꯈꯔ ꯆꯜꯂꯨ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯅꯦꯅ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯅꯤ." "ꯍꯣꯏ ꯃꯥꯃꯥ, ꯃꯥꯃꯒꯤ ꯎꯄꯨ ꯑꯗꯣ ꯆꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯍꯦꯛꯇ ꯍꯥꯏꯖꯔꯛꯑꯒꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯃꯥꯃ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ." "ꯍꯣꯏ ꯃꯥꯃꯥ." ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯁꯨ ꯀꯥꯡꯊꯣꯜ ꯑꯗꯨ ꯀꯟꯅ ꯆꯜꯂꯤ꯫ ꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯁꯨꯃꯥꯡꯗ ꯁꯤꯡ ꯑꯗꯨ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕ ꯎꯗꯦ꯫ ꯑꯩꯈꯣꯏ ꯄꯥꯕ ꯗꯨꯀꯥꯟ ꯆꯠꯈ꯭ꯔꯕ?" "ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯄꯥꯕ ꯍꯪꯂꯤꯕꯗꯤ?" ꯄꯨꯟꯁꯤꯕ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯩꯗꯨꯅ, "ꯄꯥꯕꯅ ꯉꯔꯥꯡ ꯃꯥꯅ ꯗꯨꯀꯥꯟ ꯆꯠꯄꯗ ꯑꯩꯁꯨ ꯄꯨꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯤ, ꯑꯗꯨꯒ ꯄꯨꯁꯨ ꯄꯨꯕꯤꯗꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯂꯥꯏꯅ ꯁꯥꯎꯏ ꯍꯥꯏꯕꯗꯥꯏꯅꯦ ꯏꯃꯥꯅ?" "ꯁꯥꯎꯏ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗꯤ ꯑꯩꯈꯣই ꯄꯥꯕꯁꯨ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯂꯥꯏꯅ ꯁꯥꯎꯔꯝꯒꯅꯤꯀꯣ?"
ꯁꯥꯎꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯏꯆꯥꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯔꯝ ꯃꯣꯛꯄ ꯃꯆꯥ ꯑꯣꯏꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯔꯝ ꯃꯣꯛꯄ ꯃꯆꯥ ꯑꯣꯏꯗꯣꯏꯅꯤ ꯏꯃꯥꯒ ꯏꯕꯨꯡꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥꯅꯅꯦ ꯅꯪꯒꯤ ꯆꯥꯛ ꯊꯤꯕꯤꯔꯒꯦ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯃꯆꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯈꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯉꯔꯥꯡ ꯏꯊꯩ ꯇꯣꯂꯦꯟꯗꯅꯦ ꯐꯤꯌꯥꯟ ꯑꯃ ꯆꯜꯍꯜꯂꯦ ꯑꯗꯨꯒ ꯄꯨꯔꯛꯏ ꯀꯌꯥꯗꯤ ꯐꯖꯈ꯭ರೆ ꯂꯩꯔꯣꯡꯒ ꯍꯛꯑꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ರೆ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯍꯟꯗꯛ ꯃꯈꯣꯏ ꯃꯄꯥꯅ ꯀꯥꯡꯊꯣꯜ ꯑꯃ ꯆꯜꯍꯜꯂꯦ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ರೆ ꯇꯣꯂꯦꯟꯁꯦ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤ ꯑꯩꯒꯤ ꯈꯥꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯍꯟꯗꯛ ꯐꯥꯏꯔꯦꯟ ꯑꯁꯤꯗ ꯂꯨꯍꯣꯡꯗꯣꯏꯅꯤ ꯑꯩꯅ ꯏꯃꯥꯗ ꯑꯩꯈꯣꯏ ꯈꯨꯟꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯌꯥꯝꯅ ꯆꯟꯕ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯑꯗꯨꯗ ꯆꯜꯍꯟꯁꯦꯅ ꯍꯥꯏꯔꯝꯕꯅꯤ ꯆꯟꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯂꯥꯞꯄꯤꯉꯩꯗ ꯍꯥꯏꯍꯧ ꯅꯠꯇ꯭ꯔꯗꯤ ꯐꯪꯖꯔꯣꯏ ꯑꯔꯥꯞꯄꯗꯒꯤꯁꯨꯅꯦ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯤꯌꯣꯅ ꯇꯣꯂꯦꯟꯗ ꯌꯥꯝ ꯂꯥꯛꯄꯅꯤ ꯏꯇꯩ ꯇꯣꯂꯦꯟꯁꯦ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯗ ꯃꯃꯤꯡ ꯐꯖꯅ ꯆꯠꯂꯤ ꯑꯗꯣ ꯏꯆꯦ ꯏꯇꯩ ꯇꯣꯂꯦꯟꯒ ꯊꯪꯅꯕ ꯄꯤꯁꯛꯇꯣ ꯃꯥꯒꯤ ꯗꯨꯀꯥꯟꯗꯨꯗꯤ ꯃꯤꯕꯨ ꯏꯆꯪ ꯆꯪꯗꯕ ꯃꯥꯜꯂꯤ ꯀꯗꯥꯏꯗꯒꯤ ꯆꯪꯗꯧꯔꯤꯒꯦ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯧꯕꯅꯤ ꯃꯥꯅ ꯆꯟꯕ ꯎꯄꯨ ꯀꯥꯡꯊꯣꯜꯒꯗꯣ ꯌꯥꯝ ꯊꯤꯕꯅꯤ ꯑꯩꯒꯤ ꯐꯤꯌꯥꯟ ꯑꯃ ꯃꯉꯣꯟꯗ ꯆꯜꯍꯜꯂꯦ ꯐꯤꯌꯥꯟꯗꯨꯁꯨ ꯊꯤꯈ꯭ರೆ ꯑꯗꯨꯒꯅꯦ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯑꯗꯨꯝ ꯇꯦꯛꯈ꯭ರೆ ꯃꯗꯨꯗꯒꯤꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯈꯤꯈ꯭ರೆ ꯑꯗꯣ ꯏꯆꯦ ꯄꯤꯁꯛꯀꯤ ꯅꯨꯄꯤꯗꯣ ꯈꯪꯅꯕ꯭ꯔꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯍꯥꯏ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯏꯕꯦꯝꯃ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯛꯂꯤꯕꯅꯤ ꯅꯨꯄꯤꯅꯦꯅꯅꯦ ꯃꯆꯤꯟ ꯀꯟꯈ꯭ꯔꯕ ꯃꯍꯥ ꯇꯧ ꯉꯝꯕꯤꯅꯦ ꯂꯩꯁꯥꯔꯤꯉꯩꯗꯅꯦ ꯑꯩꯒ ꯁꯝꯐꯣꯏꯅꯈ꯭ꯔꯕꯅꯤ ꯑꯦ ꯀꯩꯒꯤ ꯁꯝꯐꯣꯏꯅꯩꯅꯣ ꯏꯆꯦꯒꯗꯤ ꯑꯗꯨꯕꯨꯔꯣ ꯅꯣꯡꯃ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯑꯩꯒꯤ ꯂꯩꯕꯗ ꯉꯥꯏꯔꯤꯕ ꯐꯨꯔꯤꯠꯇꯣ ꯋꯥꯏꯈ꯭ꯔꯒꯅꯦ ꯁꯨꯛꯄꯤ ꯄꯤꯔꯛꯇ꯭ꯔꯤꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯨꯕꯗꯅꯦ ꯐꯨꯔꯤꯠꯀꯥꯗꯣ ꯑꯩꯒꯤ ꯃꯥꯏꯗ ꯂꯪꯁꯤꯜꯂꯛꯂꯒ ꯅꯪꯒꯤ ꯑꯍꯣꯡꯕ ꯄꯥꯝꯗꯦ ꯀꯥꯏꯅ ꯇꯧꯔꯛꯏꯅꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯁꯝꯗꯣ ꯐꯣꯏꯗꯠꯄꯅꯦꯕ ꯆꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯦꯟꯅ ꯐꯣꯏꯈ꯭ꯔꯦ ꯃꯥꯅ ꯃꯆꯤꯟ ꯀꯟꯕ ꯍꯦꯜꯂꯕꯁꯨ ꯋꯥꯡ ꯆꯥꯎꯕ ꯄꯥꯡꯒꯜ ꯀꯟꯕꯗꯤ ꯑꯩꯅ ꯍꯦꯟꯕꯅꯤꯅꯅꯦ ꯑꯩꯅ ꯂꯧꯍꯣꯟ ꯐꯣꯏꯕꯗꯧꯅ ꯐꯣꯏꯕꯅꯤꯗꯅ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯤ ꯄꯤꯁꯛꯇꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯆꯧꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯁꯦꯟ ꯀꯌꯥꯝ ꯄꯨꯔꯛꯑꯒꯦ ꯅꯨꯄꯥ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣꯗ ꯅꯨꯄꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯂꯥꯛꯇꯦ ꯀꯔꯤꯕ ꯉꯁꯤꯁꯨ ꯁꯦꯜ ꯄꯨꯔꯛꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯁꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯒ ꯇꯣꯛꯄꯤꯔꯣ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯈꯨꯔꯥꯟꯕ ꯑꯣꯏꯅ ꯆꯠꯂꯣ ꯑꯗꯨꯅ ꯐꯔꯅꯤ ꯅꯨꯄꯤ ꯃꯤ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯇꯦ ꯃꯤꯁꯤꯡꯅ ꯇꯣꯂꯦꯟꯕꯨ ꯌꯥꯝ ꯄꯥꯝꯅꯩ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯍꯤꯡꯗ ꯇꯨꯃꯤꯟꯅ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯗꯨꯀꯥꯟꯗꯣ ꯃꯩ ꯊꯥꯗꯣꯛꯂꯨꯆꯣ ꯅꯨꯄꯤ ꯃꯤꯅ ꯈꯪꯂꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯗꯁꯥ ꯇꯥꯕ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯉꯁꯤꯒꯤꯗꯤ ꯆꯦꯡꯗꯣ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯄꯨꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛꯇꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯆꯧꯕꯤ ꯁꯥꯎꯅ ꯀꯌꯥꯗ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕ ꯅꯨꯄꯥꯅꯣꯅꯦ ꯁꯤꯕꯣ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯑꯆꯧꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯇꯦ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯇꯣꯂꯦꯟꯁꯦ ꯃꯥꯡꯍꯟꯈꯤꯗ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯇꯣꯂꯦꯟꯅ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯕꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯄꯨꯔꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯃꯄꯥꯅ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯜꯂꯤꯕꯗꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯍꯜꯂꯝꯃꯤ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔ ꯂꯥꯛꯇꯨꯅ ꯇꯣꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯎ ꯁꯨꯕ ꯇꯣꯂꯦꯟ ꯍꯥꯏꯔꯤꯕꯁꯤ ꯅꯪꯂ ꯃꯥꯅꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯐꯖꯔꯕ ꯀꯥꯡꯊꯣꯜ ꯑꯃ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯟꯅꯅꯕ ꯈꯪꯍꯜꯂꯛꯂꯤ ꯏꯅꯤꯡꯊꯧꯅ ꯄꯥꯝꯂꯕꯗꯤ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯛꯏ ꯇꯣꯂꯦꯟꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯂꯥꯟꯃꯤꯁꯥ ꯏꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯐꯖꯔꯕ ꯀꯥꯡꯊꯣꯜ ꯑꯃ ꯁꯥꯗꯨꯅ ꯅꯅꯥꯏꯅ ꯀꯣꯅꯨꯡꯗ ꯊꯤꯟꯖꯔꯛꯀꯦ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯔ ꯇꯝꯕꯤꯌꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯄꯤꯁꯛꯅ ꯇꯥꯔꯝꯃꯤ ꯄꯤꯁꯛꯇꯤ ꯇꯣꯂꯦꯟ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯗꯨꯀꯥꯟ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯩꯅ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤꯅ ꯃꯥꯒꯤ ꯗꯨꯀꯥꯟꯗꯨ ꯃꯩ ꯊꯥꯁꯦꯅ ꯑꯩꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯒꯦꯕꯁꯦ ꯅꯪ ꯌꯥꯝ ꯋꯥꯈꯤꯅꯤꯌꯦ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯦꯕ ꯅꯪ ꯅꯨꯄꯤ
ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯇꯣꯂꯦꯟ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯍꯥꯠꯄ ꯇꯥꯕꯅꯤ ꯄꯤꯁꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯔꯥ ꯍꯦꯟꯗꯨꯅ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯂꯦꯟꯕ ꯇꯥꯕꯅꯤ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯕꯨ ꯑꯍꯥꯎꯕꯒ ꯆꯥꯗꯅ ꯐꯖꯕ ꯐꯤꯔꯣꯜꯒ ꯁꯦꯠ ꯆꯥꯕꯗꯨꯕꯨ ꯅꯪꯕꯨ ꯑꯗꯨ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯕꯗꯨꯕꯨ ꯅꯪꯕꯨ ꯑꯃꯠꯇ ꯄꯥꯝꯗꯕ꯭ꯔꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯤ ꯅꯨꯄꯤ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯑꯁꯨꯝꯅ ꯑꯆꯧꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯄꯤꯁꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯏꯆꯥꯒꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯔꯦꯅꯦꯍꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯃꯄꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯍꯩꯅꯅꯤ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯣ ꯈꯔ ꯆꯥꯎꯅ ꯁꯥꯔꯁꯤ ꯃꯤ ꯈꯔꯁꯨ ꯊꯝꯂꯁꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯣꯏ ꯃꯄꯥ ꯈꯛꯇꯪ ꯊꯕꯛ ꯁꯨꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯊꯝꯃꯁꯤ ꯑꯗꯣ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨ ꯆꯥꯛꯉꯟ ꯆꯥꯔꯒ ꯇꯨꯝꯒꯦ ꯍꯌꯦꯡꯗꯤꯅꯦ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯣꯏ ꯃꯣꯏ ꯃꯄꯥ ꯑꯩ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯒꯦ ꯏꯕꯨꯡꯉꯣꯗꯣ ꯃꯈꯥꯔꯣꯝꯗ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯣꯏ ꯃꯄꯥꯅ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯆꯣ ꯍꯣꯏ ꯑꯩ ꯀꯧꯔꯨꯔꯒꯦ ꯇꯣꯂꯦꯟꯗꯣ ꯃꯆꯥꯕꯨ ꯀꯧꯕ ꯆꯠꯈꯤ ꯂꯩꯃꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃꯁꯨ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯊꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯆꯥꯛ ꯊꯤꯔꯦ ꯅꯪ ꯄꯥꯕꯗꯣ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯔꯛꯑꯣ ꯄꯨꯟꯁꯤꯕꯒ ꯇꯣꯂꯦꯟꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯆꯥꯛꯇꯨ ꯆꯥꯅꯅꯕ ꯇꯧꯏ ꯇꯣꯂꯦꯟꯅ ꯃꯃꯥ ꯅꯪꯁꯨ ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ ꯃꯣꯏ ꯃꯄꯥ ꯍꯣꯏ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯉꯁꯥꯏ ꯃꯅꯤꯡꯒꯤ ꯀꯣꯝꯗꯣ ꯏꯁꯤꯠꯄꯅꯤ ꯉꯥ ꯈꯔ ꯐꯥꯔꯛꯏ ꯉꯥꯁꯤꯡꯁꯦ ꯌꯥꯏꯊꯣꯛꯑꯝꯈꯤꯒꯦ ꯍꯌꯦꯡ ꯌꯧꯔꯕꯗꯤꯅꯦ ꯉꯥꯁꯦ ꯂꯣꯏꯅ ꯁꯤꯔꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯔꯒꯦꯀꯣ ꯆꯥꯕꯤꯔꯣ ꯇꯣꯂꯦꯟꯒ ꯃꯆꯥꯅꯨꯄꯥꯒꯗꯣ ꯆꯥꯛ ꯆꯥꯔꯤ ꯄꯨꯟꯁꯤꯕꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕ ꯏꯟꯖꯥꯡꯁꯤ ꯌꯥꯝ ꯍꯥꯎꯏꯀꯣ ꯍꯥꯎꯏ ꯅꯃꯥꯅꯕꯨ ꯊꯣꯡꯂꯕꯗꯤ ꯊꯨꯝ ꯊꯥꯛꯇ꯭ꯔꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯍꯥꯎꯏ ꯑꯁꯨꯝꯅ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯅ ꯄꯤꯁꯛꯇꯨ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯄꯤꯁꯛꯇꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯣꯂꯦꯟꯕꯨ ꯀꯧꯔꯝꯃꯤ ꯇꯣꯂꯦꯟ ꯇꯣꯂꯦꯟꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯄꯤꯁꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯣꯂꯦꯟꯅ ꯏꯕꯥꯏ ꯈꯔꯨꯝ ꯂꯦꯡꯕꯤꯔꯨꯕꯅꯣ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯕꯣ ꯅꯕꯥꯏꯁꯦ ꯅꯪ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤꯅꯦꯍꯦ ꯆꯤꯡꯗ ꯆꯠꯇꯨꯅ ꯎ ꯐꯖꯕ ꯈꯔ ꯌꯥꯜꯂꯨꯁꯤꯗꯅ ꯎ ꯄꯥꯝꯕꯤ ꯐꯖꯕ ꯍꯧꯐꯝ ꯅꯕꯥꯏ ꯈꯪ ꯑꯩꯁꯦ ꯃꯤꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯒꯗꯕꯅꯤ ꯎ ꯐꯖꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪ ꯍꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪ ꯍꯧꯗ꯭ꯔꯕꯁꯨ ꯑꯩ ꯏꯇꯣꯝꯇ ꯌꯥꯟꯕ ꯆꯠꯄ ꯌꯥꯕꯅꯤ ꯑꯗ ꯃꯤ 2 ꯁꯨꯔꯗꯤ ꯈꯔ ꯐꯩ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯌꯥꯏ ꯏꯕꯥꯏ ꯑꯩꯁꯨ ꯎ ꯌꯥꯟꯕ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯏꯕꯥꯏ ꯂꯥꯛꯄ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯅꯔꯦ ꯑꯗꯨꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯎꯔꯣ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯏ ꯏꯕꯥꯏ ꯇꯣꯂꯦꯟ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯁꯤꯡꯖꯪꯒ ꯊꯧꯔꯤꯒꯗꯣ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯎ ꯂꯩꯃꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯤꯡꯖꯪꯒ ꯊꯧꯔꯤꯒꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯂꯩꯃ ꯄꯤꯁꯛ ꯎꯕꯗ ꯍꯩꯃꯥ ꯇꯥꯗꯁꯨ ꯂꯥꯛꯄꯤꯔꯝꯃꯤ ꯇꯥꯗ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏ ꯇꯣꯂꯦꯟꯒ ꯆꯤꯡꯗ ꯆꯠꯇꯨꯅ ꯎ ꯌꯥꯜꯂꯨꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯃꯃꯥ ꯁꯤꯡꯖꯪꯒ ꯊꯧꯔꯤꯒꯗꯣ ꯁꯤꯗ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯂꯩꯃ ꯁꯤꯡꯖꯪꯒ ꯊꯧꯔꯤꯒꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯗꯨꯅ ꯃꯣꯏ ꯃꯄꯥ ꯉꯁꯤꯗꯤ ꯃꯪꯍꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯒꯗꯤ ꯉꯁꯤꯗꯤ ꯆꯠꯊꯣꯛꯄꯤꯈ꯭ꯔꯅꯨꯋꯣ ꯃꯪ ꯅꯨꯡꯉꯥꯏꯇꯕꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯀꯨ ꯃꯪꯅꯤ ꯏꯆꯜꯁꯤꯗꯤ ꯅꯪ ꯇꯥꯗꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯃꯥ ꯏꯕꯨꯡꯉꯣꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯕꯗꯤ ꯑꯩ ꯍꯪꯉꯛꯀꯅꯤ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯈꯤ ꯍꯥꯏꯅ ꯍꯥꯏꯔꯨꯅꯨꯀꯣ ꯊꯕꯛ ꯑꯃ ꯆꯠꯈꯤꯅ ꯍꯥꯏꯌꯨ ꯍꯣꯏ ꯃꯣꯏ ꯃꯄꯥ ꯑꯩ ꯍꯥꯏꯖꯔꯒꯦ ꯑꯁꯨꯝꯅ ꯇꯣꯂꯦꯟꯒ ꯄꯤꯁꯛꯀꯁꯨ ꯆꯠꯈ꯭ꯔꯦ ꯂꯩꯃꯁꯨ ꯃꯁꯥꯗꯨꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯣꯂꯦꯟꯒ ꯄꯤꯁꯛꯀꯁꯨ ꯆꯤꯡꯗ ꯀꯥꯔꯛꯏ ꯄꯤꯁꯛꯅ ꯇꯣꯂꯦꯟꯕꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯄꯨꯔꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯅ ꯏꯕꯥꯏ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯣ ꯅꯕꯥꯏꯅ ꯅꯪꯕꯨ ꯄꯨꯔꯛꯂꯤꯕꯁꯦ ꯎ ꯐꯖꯕ ꯍꯧꯕ ꯃꯐꯝꯗꯅꯤꯅꯦ ꯇꯣꯂꯦꯟ ꯈꯔꯒ ꯆꯠꯂꯒ ꯌꯧꯔꯅꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯇꯣꯂꯦꯟꯅ ꯄꯤꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯂꯣꯈꯥ ꯃꯌꯥ ꯑꯗꯨꯗ ꯎ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯍꯧꯔꯝꯃꯤ ꯄꯤꯁꯛꯅ
ꯑꯩꯅ ꯍꯥꯏꯗ꯭ꯔ ꯇꯣꯂꯦꯟ ꯃꯐꯝ ꯑꯁꯤꯗ ꯎ ꯐꯖꯕ ꯌꯥꯝꯅ ꯍꯧꯕꯅꯦ ꯍꯥꯏꯗꯅ ꯏꯕꯥꯏ ꯃꯐꯝ ꯑꯁꯤꯗ ꯎ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯍꯧꯕꯕꯨꯗꯤ ꯍꯧꯋꯦ ꯍꯥꯏꯕꯕꯨ ꯂꯣꯈꯥ ꯀꯥ ꯍꯦꯟꯅ ꯅꯛꯄꯁꯤꯗ ꯎꯁꯤꯡ ꯑꯁꯦ ꯌꯥꯟꯒꯗꯕ ꯇꯟꯕꯨ ꯇꯜꯂꯦ ꯏꯕꯥꯏ ꯑꯗꯨꯅ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯎ ꯐꯖꯕ ꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯔꯁꯦ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯇꯣꯂꯦꯟ ꯂꯥꯎꯅꯦ ꯅꯪꯕꯣ ꯂꯥꯎꯅꯦ ꯅꯪ ꯀꯤꯔꯒꯅꯦ ꯅꯕꯥꯏ ꯍꯥꯟꯅ ꯌꯥꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛꯅ ꯆꯪꯗꯨꯅ ꯎ ꯑꯗꯨ ꯌꯥꯜꯂꯝꯃꯤ ꯇꯣꯂꯦꯟꯁꯨ ꯎ ꯐꯖꯕ ꯑꯃ ꯈꯟꯗꯨꯅ ꯎ ꯌꯥꯟꯕ ꯍꯧꯔꯝꯃꯤ ꯇꯣꯂꯦꯟ ꯎ ꯀꯟꯅ ꯌꯥꯜꯂꯤꯉꯩ ꯇꯟꯖꯥ ꯌꯦꯡꯂꯒ ꯄꯤꯁꯛꯅ ꯇꯣꯂꯦꯟꯕꯨ ꯂꯣꯈꯥ ꯑꯗꯨꯗ ꯏꯟꯊꯈꯤꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯂꯣꯈꯥ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ ꯄꯤꯁꯛꯅ ꯈꯜꯂꯤ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯂꯣꯈꯥ ꯑꯁꯤꯗ ꯇꯥꯔꯒꯕꯨ ꯍꯤꯡꯅꯤ ꯍꯥꯏꯕ꯭ꯔꯣ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯝꯃꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯄꯤꯁꯛꯇꯣ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯄꯤꯁꯛꯇꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯄ ꯁꯥꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯄꯤꯁꯛ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯃꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯂꯩꯃꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯗꯥꯗꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯗꯥꯗꯥ ꯅꯁꯦ ꯅꯨꯄꯥꯗꯤ ꯎꯗꯦ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯗꯥꯗꯥ ꯄꯤꯁꯛꯇꯨ ꯄꯥꯈꯠꯄ ꯁꯥꯗꯨꯅ ꯂꯩꯃ ꯇꯣꯂꯦꯟꯗꯨ ꯂꯣꯈꯥꯗ ꯇꯥꯁꯤꯟꯈ꯭ꯔꯦꯅꯦꯍꯦ ꯗꯥꯗꯥ ꯀꯩꯅꯣ ꯗꯥꯗꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯕꯨ ꯇꯥꯗꯒ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯕꯗꯥꯏꯅꯦ ꯂꯩꯃ ꯑꯩꯈꯣꯏ ꯑꯅꯤ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯄꯅꯤ ꯂꯣꯈꯥ ꯃꯅꯥꯛꯇ ꯍꯧꯕ ꯎꯁꯤꯡ ꯑꯗꯣ ꯐꯖꯩ ꯑꯗꯨ ꯑꯣꯏꯅ ꯌꯥꯟꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅꯗꯤ ꯐꯅ ꯀꯟꯅ ꯃꯉꯣꯟꯗ ꯂꯣꯈꯥꯅꯩ ꯈꯔ ꯂꯥꯞꯅ ꯌꯥꯟꯁꯦ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯥꯅꯤ ꯏꯕꯥꯏ ꯁꯤꯗ ꯁꯨꯝ ꯌꯥꯟꯁꯦꯅ ꯍꯥꯏꯕꯗꯨꯗ ꯌꯥꯟꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯗꯣ ꯂꯣꯈꯥꯗ ꯇꯥꯁꯤꯟꯈꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯂꯩꯃꯗꯨ ꯄꯤꯁꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯅ ꯀꯞꯂꯤꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯄꯨꯟꯁꯤꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯂꯩꯃꯗꯨ ꯀꯞꯇꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯗꯣ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯂꯩꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯪꯂꯛꯏ ꯄꯤꯁꯛꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯇꯣꯂꯦꯟꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯀꯟꯕꯤꯔꯝꯃꯤ ꯇꯣꯂꯦꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯍꯅꯨꯕꯤ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯌꯥꯝꯅ ꯉꯛꯅ ꯏꯃꯥ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩꯗꯤ ꯏꯕꯥꯏ ꯄꯤꯁꯛꯀ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯂꯥꯛꯈꯤꯕꯅꯤ ꯏꯕꯥꯏ ꯄꯤꯁꯛꯇꯤ ꯎꯗꯦ ꯃꯥꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯔꯥ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯕ ꯑꯍꯜ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯅꯪꯒ ꯎ ꯌꯥꯟꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯕꯥꯏ ꯄꯤꯁꯛꯅ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯗꯨꯅ ꯅꯪꯕꯨ ꯂꯣꯈꯥꯗ ꯏꯟꯊꯈꯤꯕꯗꯣ ꯏꯃꯥꯅ ꯎꯍꯧꯕꯗꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯀꯟꯕꯅꯤ ꯇꯣꯂꯦꯟꯗꯣ ꯌꯥꯝꯅ ꯉꯛꯅ ꯏꯕꯥꯏ ꯄꯤꯁꯛꯅ ꯑꯩꯕꯨ ꯂꯣꯈꯥꯗ ꯏꯟꯊꯕꯅꯤ ꯍꯥꯏꯕ ꯀꯔꯤ ꯃꯔꯝꯒꯤ ꯏꯕꯥꯏ ꯄꯤꯁꯛꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯗꯨꯃꯗꯤꯅꯦ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯤꯞꯅꯅꯕ ꯀꯥꯡꯊꯣꯜ ꯐꯖꯕ ꯑꯃꯠꯇ ꯆꯟꯕꯤꯌꯨꯗꯣ ꯏꯃꯥ ꯀꯥꯡꯊꯣꯜ ꯆꯟꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯔꯛꯇꯤꯌꯦ ꯅꯪꯅ ꯀꯥꯡꯊꯣꯜ ꯆꯟꯕꯗ ꯆꯪꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯍꯥꯟꯅꯅ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯁꯨꯔꯨꯡ ꯑꯁꯤꯗ ꯍꯥꯟꯅꯅ ꯊꯝꯂꯕꯅꯤ ꯆꯌꯣꯜ ꯑꯁꯤ ꯂꯣꯏꯕꯒ ꯏꯃꯥ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯣꯂꯦꯟꯁꯨ ꯀꯥꯡꯊꯣꯜ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯄꯤꯁꯛꯇꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯨꯜ ꯑꯗꯨꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕ ꯃꯍꯥꯛ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯃꯤ ꯈꯔ ꯈꯔ ꯂꯥꯛꯄ ꯍꯧꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯁꯛꯅ ꯆꯜꯂꯤꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯗꯨ ꯃꯤꯅ ꯀꯌꯥ ꯄꯥꯝꯅꯔꯝꯗꯦ ꯏꯕꯣꯇꯣꯟꯅ ꯄꯤꯁꯛ ꯅꯪꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯎꯁꯤꯁꯨ ꯀꯌꯥ ꯐꯠꯇꯕ ꯃꯥꯜꯂꯤ ꯈꯨꯔꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯤꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯁꯤꯕꯨ ꯊꯤ ꯍꯥꯏꯕꯗꯨꯗꯤ ꯈꯨꯔꯥꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯦ ꯍꯥꯏꯕꯗꯨꯗ ꯎꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯎꯅꯅꯤ ꯆꯜꯂꯤꯕꯁꯦ ꯇꯣꯂꯦꯟꯅ ꯆꯟꯕꯅ ꯌꯥꯝ ꯍꯦꯟꯅ ꯐꯖꯩꯗ ꯃꯈꯨꯠ ꯅꯥꯟꯕ ꯇꯣꯂꯦꯟꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯄꯤꯁꯛꯇꯨ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯨꯔꯥꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜꯗꯣ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯇꯨꯅ ꯇꯣꯂꯦꯟ ꯑꯣꯏꯅ ꯆꯜꯍꯜꯂꯨꯔꯣꯗꯅ ꯈꯨꯔꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦꯍꯦ ꯅꯪꯗꯤ ꯑꯗꯨꯒꯤꯗꯃꯛ ꯊꯑꯣꯏꯅ ꯁꯥꯎꯔꯤꯕ ꯑꯣꯏꯔꯦ ꯑꯗꯣ ꯅꯪꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯒꯤ ꯁꯦꯜ ꯀꯌా ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣꯅꯦ ꯈꯨꯔꯥ ꯂꯨꯄꯥ 15 ꯄꯤꯕꯤꯔꯝꯃꯣ ꯀꯩꯅꯣꯅꯦ ꯄꯤꯁꯛ ꯂꯨꯄꯥ 15ꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ
Ichanupi ahangi luhongbagi Tolenda chanbaduda lupa 9 khaktamak lahau. Nangna 15 hairisibu kamai tawribanone? Khurase ngangna bonthongna wakhre. Tolena lupa 9 lauridunane kuirabagi wanidana. Hojik matamgi pot khutang laktang sida lupa 15 hairibase yambu yamandrabani. Farese lupa 13 pirage. Sidane nangsu yaro. Khura lupa 10 piro. Aina haiba mamaldagi lupa ama tarage. Pisa nangse onthok ngangna ba wakhre. Fare nangi lupa 10 do pirage. Asumna lupa 10 da yanaduna ibotona pisakta lupa 10 pirame. Somda Tolensu chayola mapharaduna lairembina onba hanubi aduna hairamba kangthol ado chanba loirami. Chayola mapharabada lairembina onba hanubi ado Tolena lairiba surung aduda laklami. Tolena chalamliba phamong adu ubada lairembina onba hanubi aduna asumna hairai. Ichana chanba phamong asidi onthokna su phajakreda. Ado ichanupa nangi kangthola sigi mamal pinanaba imadadi sensu sanasu amata yaurakte. Ima kangtholgi mamal karigi pidoino imana nachagi thawai kanbikhibane. Ado ima kangthola sidi karamna pugane ai thanthana sungam. Ado ima nachana imadagi khangjaningba amadi le. Nangna khangninglibado imada hang. Aduk sholabi imana mataw karamna aibu lokha adudagi kalliban. Aduga ibai pisakna aibu lokha aduda inthabani haiba imana karamna khangliban. Lairembina onba hanubi adu momon noktuna masagi asengba sakta maduda onthorai. Madu ubada Tolendu yamna ngaklami. Nahaku kana mira natraga laira amukta takpiyu. Tolen aise Sorarilgi machanupi. Nangi pukchel sengbado ubada aina nangbu kanbikhibani. Tolen magi mamangda lepliba nupi adugi asengba khanglabada lairembi adubu khorumjarami. Tolen hojikti nang yumda halo. Nangi nupiga nachagagi manakta. Makhoinadi nangbu sire haiduna loina laukrabani. Lairembi aduna mitrang tawduna sanagi senyek pik thana yawba chapu ama thokhalami. Chapu adu Tolenda pirami. Tolen so lairembi adubu khurumjaramlaga lairembi aduna piba sanagi senyek yawba chapu adu puduna mayumda laklami. Tolen sumangda leptuna magi nupibu kaurami. Laimaso khonjel ama tai haiduna imungdagi thoklai. Laima magi nupabu ubada yamna ngaklami. Aina uribasibu mangla natraga taibangna ai khangje moi mapa. Mama nangna uribase taibang nine taibang ai hingline mama. Ichagi masak udaba kuire ibungodo kadaida lei mama. Laima taibang ni khangladuna yamna harauna moi mapa ibungodo imungda leiye ai kauthorake. Laimado imungda changsenduna machanupabu kauthoklami. Punsibasu kuina urudraba mapabu ubada aduki matik haraujarami. Punsiba chensenduna mapabu koli. Baba nangna hangkai kadaida chaluge? Baba laitabada imasu aisu yam kapi. Mina baba se sikre amuhai. Amo halaroi hai. Matungdagidi akoibu thadukduna jakhinu ko baba. Tolendo machagi makokta nushina nanthaduna. Matungdadi ichaga namagabu thadokduna amuk hana chatlaruye. Laimana moi mapa imungda oina wari sarurasi imungda changasi. Asumna makhoi punna mayumda changlai. Aduga thokiba pumba magi nupida tamlami. Laima magi nupana hairiba singdu tabada yamna ngaklami. Moi mapana tekta kaidana yum masida amu halakpase yamna nungai. Masimuk nungai ba leitri. Nanai nubigidi masidagi henba amata leitri. Mabuk phatraba tapi sakpo ining thodo wakatuna matik thokpadandi pihansi. Makhoigumba phattaba mising asidi matang charingaida warak haudrabadi makhatana phattaba kaya ama tawrakhigani. Aduna moi mapa hojingba ining thogi manakta chatuna tapi sakpo ahakpadandi pinanaba hairurasi. Asumna hainaraduna laimaga Tolenga du konungda laktuna ningthauda pisakpu wakatlami. Ningthauna pisak phananaba lanmi khara tharaklami. Pisaksu Tolen halakle haiba pau tabada yamna pakhatna mayumda halaktuna magi nupi achaubida asumna hairami. Nupi Tolendo mayumda hale haina mina haina hoine he. Ai soidana da sa taragani. Aikoi ani lebak asi thadoktuna atopa lebak amada chakrasi. Achaubido yam pakhatna
ꯑꯁꯦꯡꯕꯔꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯐꯔꯦ ꯅꯨꯄꯥ, ꯑꯩ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯌꯣꯝꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯤꯒ ꯄꯤꯁꯛꯀꯗꯣ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯄꯤꯁꯛꯇꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯤꯁꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯃꯄꯥꯟꯗ ꯀꯧꯔꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ꯫ ꯍꯣꯏ ꯅꯨꯄꯥ, ꯑꯩ ꯌꯦꯡꯉꯨꯒꯦ, ꯅꯪ ꯊꯣꯔꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯈꯤ꯫ ꯁꯨꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ, ꯏꯕꯨꯡꯉꯣ ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯂꯥꯛꯄꯕꯨ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯌꯥꯊꯪ ꯂꯩꯕꯒꯦ? ꯌꯨꯝꯁꯤꯕꯨ ꯎ ꯁꯨꯕ ꯄꯤꯁꯛꯀꯤ ꯌꯨꯝꯂꯣ? ꯃꯥꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯕꯨꯡꯉꯣ ꯂꯥꯟꯃꯤ, ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯒꯗꯕꯔꯣ? ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯒꯤ ꯅꯠꯇꯦꯗ, ꯃꯥꯕꯨ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ꯫ ꯃꯥ ꯃꯁꯥ ꯂꯩꯔꯕꯗꯤ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯏꯕꯨꯡꯉꯣ ꯂꯥꯟꯃꯤꯁꯥ, ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦꯅꯦ꯫ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯄꯤꯁꯛꯅ ꯀꯥꯡꯈꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯂꯥꯟꯃꯤ ꯑꯃꯅ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯤꯁꯛꯄꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯍꯦ ꯅꯨꯄꯤ, ꯅꯪꯕꯨ ꯉꯁꯥꯏ ꯅꯪꯒꯤ ꯅꯨꯄꯥ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯪꯁꯨ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦꯗꯅ꯫ ꯍꯩ ꯂꯥꯟꯃꯤꯁꯥ, ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯤꯁꯛꯀ ꯃꯥꯒꯤ ꯅꯨꯄꯤꯒꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯇꯣꯂꯦꯟꯒ ꯅꯪꯒ ꯎ ꯌꯥꯟꯕ ꯆꯠꯄꯗ ꯇꯣꯂꯦꯟꯕꯨ ꯅꯪꯅ ꯂꯣꯈꯥꯗ ꯏꯟꯊꯩ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯔꯥ? ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ, ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕꯤꯒꯅꯤ꯫ ꯄꯤꯁꯛꯁꯨ ꯀꯤꯕꯗꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯐꯠꯇ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯏꯃꯨꯡꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯆꯐꯨ ꯑꯗꯨꯗꯒꯤ ꯁꯅꯥ ꯈꯔ ꯀꯥꯏꯔꯒ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫